nathanta leiringaida nahaki wakal seksillu miga lemineringaida nahaki wahi seksillu mong hadaba amotpa mibu asonbani laurunu isingdagi hena thotpa karibu leiribage adubu kallaba nung phawba masina thukaiba ngambani nahaki phangjariba miku khudimang nungai thou maramdi madu punsini amuk hangkalu yaroidoba nahaki pirang khangbiba marup amana nahaki momon meno khakta khangbiba marup mayam amadagi hena mamal yami khongji amagi mamal lupa lising helabasu magi mafamdi khongdani aduga bindi amagi mamalna lupa amatta oirabasu magi mafamdi laibaktani kanagumba amata matam supagi oina nanakta leiroi baramaduna nathanta hingbasu tam nahaki punsigi nungaibagi changase nahakna khalliba wakhalgi makha poli nungaiba amadi afabata khalu miyoibagi thamoi sohanbada second khara tamak changi sohankhriba thamoido kohanbadi sahi kaya changi nahaka topaga changdamnaganu numitka thaga changdamnaba yaba honade makoi animak makoi gi matamda nganbani yeknaba amagi mafamdasu minungsi utpa ngamlaba miyoidudi tasengnamakki achouba miyoi aba haibaduni mihau chawba mibu saurunu makoina mihau chawriduna nahakna henkhre khanbadai nahaki khongchat haurakpada kananasu tengbang biroi nahakna mai paglagdabadi nahaki maru palagloi karigumba nahakna achouba thabak tawba ngamdrabadi nahakna thabak machasing achouba mongda tawba yai haibasi ningsingbio nahaki punsi marelduda kalaksaba kayasu leiribani nahaki punsiduda penthok sabatam nahakna kanagumba amada piba yaba khwaidagi mamal yamba khudol poti pukning wakhal thawgat pibani apangba mina migi mangnaba tawi aduga masabusu mangalli asingba mina migi phanaba tawi aduga masabusu phanaba honai nasagi asonba khanglaba matamda nahak kallabani nasagi asoibadagi para tamlaba matamduda nahak singlabani pokning thawgatpa mi ama oyu malemsida asoiba thiba midi marang kaina laikhrabani kanagumbana tamlakpa paw natraga nahakna tarakpada yumpham oiraga mioi amabu hekta ninda tawrun tari badudagi henba wari kaya soidana leiramgani mai pakpa mipung khudingi marumda mai thiba sahi kaya lai honaba lepkanu thajaba lepkanu kaidonungda thadokanu nahaki numit soidana lakani marup makhal ahum lei maram amagi maru matam amagi maru amasu punsi supagi maru thabak khudimak loina nungaiba oidaba yai adubu thabak yaudana nungaibadi phangloi nungaiba haibasi malemsida khwaidagi maru oiba pot amani masi yaudanadi punsi si anam ahasubani ka hena thajarunu ka hena nungsirunu ka hena asa tawrunu ka henmalaga nangonda ka hena sokani ngangthok tringaida tasellu crush tawdringaida tansellu tokthok tringaida honakhu sidringaida hingokhu akanba thaurina punbadagi nungsibana punbana jetpa henbani nangonda thajaba mida kaidongnungda minlamnunu nangonda minamba mida kaidongnungda thajarunu manglam chakki awabana tunglam chakki akibana haujiki nungaiba manghandanu nasabu nungsijau maramdi nahak khaktani nahakana punsi supa loina duna leigadabasi nahaki tunglam chakki aronbadi nahaki nungtigi rutin aduda lolibani ngarangi asoibaga hayengi asagagi marakta ngasi kauba kudong chaba ama leibani kudong chabadu lahau hotnaba amata yaudana phangningni phangani haibagi asa tawbasi airporta jahaz naibagumban nahaku makhada chingthanaba honariba misakto nahaki makhada hanana leirabani isingna leiruba patragi mawong lobugum asingba misingna matam khudingda adum susinnana hingba ngami nahakna kanagumba amagi wakhal khangge harabadi mahaki wangang taw aduga thamoi khangge harabadi tawtholakpa thawdau yengu nungaiba haibasi awaba leitabadu nate masidi awaba mayoknaba ngambaduni apangba mibu sentoknaba honarunu mahakna nangbu tukatsarakani asingba mibu somthokpiu mahakna nangbu thagalakani tuminna leiba amati momon nokpasi yamna sakti leiba khulai amani momon nokona problem kaya ko alli tumin leibana problem singdagi nantokhalli karigumba nahaki thorangduna thabak pangthokpa ngamdrabadi thorang
ꯀꯥꯡꯗꯣ ꯍꯣꯡꯗꯣꯛꯎ ꯄꯥꯟꯗꯝꯗꯨꯗꯤ ꯍꯣꯡꯗꯣꯛꯂꯨꯅꯨ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯂꯝꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯌꯥꯎꯔꯝꯂꯣꯏ ꯅꯍꯥꯛꯅ ꯎꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯔꯨꯅꯨ ꯊꯨꯝ ꯐꯥꯎꯕ ꯆꯤꯅꯤꯗꯧꯅ ꯎꯕꯅꯤ ꯑꯇꯣꯞꯄꯅ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯈꯜꯂꯤꯕꯗꯨ ꯅꯍꯥꯛꯅ ꯍꯣꯡꯗꯣꯛꯂꯨꯕ ꯉꯝꯂꯣꯏ ꯅꯍꯥꯛꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯦꯟꯊꯣꯛꯎ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛꯅ ꯎꯁꯥ ꯇꯦꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯤꯗꯦ ꯃꯗꯨ ꯎꯁꯥꯗ ꯊꯥꯖꯔꯨꯕꯒꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯅꯤꯗꯨꯗ ꯊꯥꯖꯕꯒꯤꯅꯤ ꯅꯣꯡꯃꯗ ꯃꯤ ꯑꯃꯃꯝ ꯅꯨꯡꯉꯥꯏꯍꯟꯅꯅꯕ ꯍꯣꯠꯅꯧ ꯃꯤꯗꯨ ꯅꯍꯥꯛ ꯅꯁꯥ ꯑꯣꯏꯔ ꯐꯥꯎꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕꯒꯤꯗꯃꯛ ꯑꯇꯣꯞꯄꯕꯨ ꯁꯥꯎꯔꯨꯅꯨ ꯃꯈꯣꯏꯒꯤ ꯑꯁꯥ ꯌꯥꯝꯅ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯅꯁꯥꯕꯨ ꯁꯥꯎꯖꯧ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯗꯨꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯨꯅꯨ ꯏꯊꯛꯀ ꯁꯃꯨꯗ꯭ꯔꯒ ꯊꯥꯗꯣꯛꯅꯗꯕꯒꯨꯝ ꯃꯨꯛꯅꯕꯒ ꯆꯥꯎꯈꯠꯄꯒ ꯆꯠꯃꯤꯟꯅꯩ ꯂꯥꯛꯁꯤꯟꯕ ꯍꯩꯕꯗꯨꯅ ꯑꯐꯕ ꯀꯧꯏ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯃꯨꯛꯇꯪ ꯍꯪꯀꯠꯅ ꯌꯦꯡꯉꯨ ꯆꯍꯤ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯒꯤꯗꯃꯛ ꯀꯌా ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯃꯥꯡꯂꯝ ꯆꯠꯅ ꯅꯪꯕꯨ ꯀꯧꯔꯛꯂꯕꯗꯤ ꯈꯨꯝꯂꯨꯔꯅꯨ ꯃꯗꯨꯗ ꯑꯅꯧꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯅꯍꯥꯛꯅ ꯅꯔꯣꯜ ꯅꯔꯥꯜ ꯇꯥꯛꯂꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯎꯄꯥꯜꯁꯤꯡꯁꯨ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯃꯅꯥ ꯀꯦꯜꯂꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯉꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯈꯛ ꯃꯥꯟꯅꯗꯕꯅꯤ ꯅꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯅꯄꯨꯟꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯧ ꯄꯨꯛꯅꯤꯡꯗ ꯍꯥꯞꯆꯤꯜꯂꯤꯕ ꯃꯈꯩ ꯅꯥꯀꯣꯡꯗ ꯇꯥꯁꯤꯜꯂꯤꯕ ꯃꯈꯩ ꯆꯟꯗꯕ ꯄꯥꯊꯣꯛꯄ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯡꯒꯜ ꯀꯜꯂꯤ ꯆꯥꯎꯊꯣꯛꯆꯕꯗꯤ ꯂꯧꯁꯤꯡ ꯂꯩꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ ꯐꯠꯇꯕ ꯑꯉꯥꯡ ꯂꯩꯇꯦ ꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯃꯥ ꯃꯄꯥꯒꯤ ꯈꯨꯗꯣꯜꯅꯤ ꯃꯥꯡꯂꯝ ꯆꯠꯇ ꯌꯦꯡꯗꯨꯅ ꯅꯍꯥꯛꯀꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯍꯥꯛ ꯑꯃꯨꯛ ꯆꯠꯂꯔꯣꯏꯗꯕꯅꯤ ꯅꯁꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯂꯨꯅꯨ ꯅꯍꯥꯛꯀꯤ ꯃꯔꯨꯞꯇꯤ ꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅꯗꯤ ꯃꯗꯨ ꯊꯥꯖꯕꯤꯔꯣꯏ ꯊꯣꯡ ꯑꯃ ꯂꯣꯜꯂꯕꯗꯤ ꯊꯣꯡ ꯑꯃ ꯍꯥꯡꯕꯅꯤ ꯑꯔꯣꯟꯕ ꯊꯣꯡꯗꯨ ꯎꯔꯒ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯑꯍꯥꯡꯕ ꯊꯣꯡ ꯌꯦꯡꯗꯕ ꯇꯧꯔꯨꯅꯨ ꯅꯍꯥꯛꯅ ꯄꯣꯠꯁꯤꯡꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯍꯣꯡꯗꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯄꯣꯠꯁꯤꯡꯗ ꯎꯕ ꯃꯁꯛ ꯍꯣꯡꯂꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯍꯣꯔꯦꯟ ꯍꯌꯦꯡ ꯌꯩꯊꯣꯛꯄꯅ ꯃꯥꯏꯊꯤꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯤ ꯑꯄꯪꯕꯒ ꯃꯔꯩ ꯌꯦꯠꯅꯔꯨꯕꯗ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯈꯪꯂꯔꯣꯏꯗꯕ ꯃꯤꯗ ꯃꯔꯝ ꯄꯤꯗꯨꯅ ꯇꯥꯛꯂꯨꯕ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯊꯥꯕꯨ ꯊꯥꯖꯅꯔꯕꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯐꯥꯎ ꯚꯥꯞ ꯇꯥꯅꯩ ꯊꯥꯕꯨ ꯊꯥꯖꯅꯗ꯭ꯔꯕꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯥꯟꯅ ꯂꯧꯅꯩ ꯊꯥꯖꯕꯅ ꯂꯣꯏꯅꯕꯒꯤ ꯊꯋꯥꯏꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯄꯅꯤ ꯅꯣꯛꯊꯣꯛꯎ ꯅꯨꯡꯁꯤꯊꯣꯛꯎ ꯉꯥꯛꯄꯤꯊꯣꯛꯎ ꯀꯥꯎꯊꯣꯛꯎ ꯑꯗꯨꯒ ꯃꯂꯣꯝ ꯊꯝꯂꯨꯅꯨ ꯅꯨꯡꯉꯥꯏꯊꯣꯛꯎ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯑꯀꯣꯏꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯈꯥꯡꯉꯨ ꯇꯛꯈꯤꯅꯤ ꯃꯈꯣꯏꯗ ꯅꯞꯁꯤꯜꯂꯨꯅꯨ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯧ ꯄꯩꯁꯥꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯆꯂꯥꯏꯍꯟꯒꯅꯨ ꯄꯩꯁꯥꯅ ꯅꯍꯥꯛꯀꯤ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯆꯂꯥꯏꯕꯗ ꯃꯇꯦꯡ ꯑꯣꯏꯍꯜꯂꯨ ꯑꯁꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯁꯦꯝꯖꯩ ꯑꯗꯨꯒ ꯐꯪꯅꯤꯡꯕ ꯄꯥꯟꯗꯝꯗꯨ ꯐꯪꯖꯩ ꯋꯥꯍꯪ ꯑꯃ ꯍꯪꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯤꯅꯤꯠ ꯑꯃꯈꯛ ꯄꯪꯕꯅꯤ ꯋꯥꯍꯪ ꯁꯨꯛꯍꯪ ꯍꯪꯗꯕ ꯃꯤꯁꯛꯇꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯪꯂꯒꯗꯕꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯄꯕꯨꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯆꯥꯃꯔꯛ ꯍꯟꯅ ꯍꯤꯡꯗꯨꯅ ꯅꯨꯡꯁꯤꯕꯕꯨ ꯃꯒꯨꯟ ꯍꯥꯞꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯩ ꯅꯣꯡꯁꯥꯅꯕꯨ ꯀꯟꯅ ꯉꯪꯂꯕ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯁꯥ ꯑꯃꯠꯇ ꯐꯥꯔꯔꯣꯏꯗꯕꯅꯤ ꯅꯍꯥꯛꯀꯤ ꯑꯁꯣꯟꯕ ꯀꯩꯗꯧꯅꯨꯡꯗ ꯎꯠꯊꯣꯛꯂꯨꯅꯨ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯑꯗꯣꯝꯅ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯊꯥꯎꯃꯩ ꯊꯥꯟꯕꯤꯔꯕꯗꯤ ꯃꯗꯨꯅ ꯑꯗꯣꯝꯒꯤ ꯂꯝꯕꯤꯁꯨ ꯉꯥꯜꯍꯟꯒꯅꯤ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯣꯛꯇꯔꯅꯤ ꯂꯥꯏꯁꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯅꯤ ꯊꯧꯔꯥꯡ ꯑꯃ ꯂꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯑꯃ ꯇꯧ ꯑꯗꯨꯕꯨ ꯄꯥꯟꯗꯝ ꯑꯗꯨꯗꯤ ꯍꯣꯡꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯝꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅꯁꯨ ꯈꯜꯂꯤ ꯍꯥꯏꯕ ꯈꯟꯗꯕꯁꯤꯅꯤ ꯁꯦꯡꯗꯕ ꯃꯔꯨꯞꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯤꯒꯨꯝꯕꯅꯤ ꯅꯨꯡꯁꯥꯗ ꯆꯠꯂꯤꯕ ꯃꯈꯩ ꯏꯇꯨꯡ ꯏꯟꯅꯕ ꯑꯗꯨꯒ ꯑꯃꯝꯕꯗ ꯆꯠꯂꯒꯅ ꯃꯥꯡꯈꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯔꯨꯕ ꯆꯥꯌꯦꯡ ꯑꯃꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥꯍꯪ ꯈꯦꯠꯅꯩ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯥꯏ ꯄꯥꯛꯇꯕꯒꯨꯝꯕꯅꯤ ꯑꯄꯪꯕꯒ ꯃꯔꯩ ꯌꯦꯠꯅꯕ ꯍꯥꯏꯕꯁꯤ ꯃꯥꯏꯗ ꯇꯣꯡꯕ ꯀꯥꯡ ꯍꯥꯠꯄꯒꯨꯝꯕꯅꯤ ꯀꯥꯡꯗꯨ ꯍꯥꯠꯄꯗ ꯈꯨꯕꯥꯛꯅ ꯅꯃꯥꯏꯗ ꯊꯥꯖꯒꯅꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯂꯨꯝꯅ ꯂꯧꯗꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯎꯈꯨꯝꯅꯤ ꯅꯣꯡ ꯉꯥꯟꯗꯕ ꯑꯍꯤꯡ ꯂꯩꯈꯤꯗꯦ ꯁꯥꯡꯂꯕ ꯂꯝꯕꯤꯁꯨ ꯑꯔꯣꯏꯕ ꯂꯩ ꯊꯥꯖꯕ ꯂꯩꯇ꯭ꯔꯕꯗꯤ ꯄꯟꯊꯨꯡꯁꯨ ꯂꯩꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯣꯛꯇꯔ ꯇꯔꯨꯛꯇꯤ ꯅꯨꯡꯁꯥ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯄꯣꯊꯥꯕ ꯑꯃꯗꯤ ꯆꯤꯟꯖꯥꯛꯅꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯑꯃꯨꯛ ꯄꯣꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯒꯗꯕꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯆꯤꯡꯖꯥꯎ ꯈꯨꯗꯤꯡꯃꯛꯇ ꯂꯝꯕꯤ ꯂꯩ ꯃꯗꯨ ꯇꯝꯄꯥꯛꯇꯒꯤ ꯌꯦꯡꯕꯗꯗꯤ ꯎꯔꯝꯗꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯁꯦꯜꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯂꯧꯔꯕꯗꯤ ꯅꯍꯥꯛꯅ ꯊꯤꯔꯕ ꯅꯨꯡꯉꯥꯏꯕꯗꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯅꯍꯥꯛꯅ ꯑꯇꯣꯞꯄꯒꯤ ꯐꯅꯕ ꯈꯜꯂꯕ ꯅꯉꯣꯟꯗ ꯑꯐꯕ ꯂꯥꯛꯀꯅꯤ
ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯊꯧꯗꯧ ꯈꯔ ꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯅꯄꯨꯟꯁꯤ ꯁꯨꯛꯍꯣꯡ ꯍꯣꯡꯂꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ, ꯑꯋꯥꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯗꯒꯤ ꯃꯥꯡꯈꯤꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤꯅꯕ ꯂꯥꯛꯄ ꯑꯣꯏꯗꯕ ꯌꯥꯏ, ꯈꯔꯗꯤ ꯅꯍꯥꯛꯀꯤ ꯂꯝꯕꯤ ꯁꯦꯡꯗꯣꯛꯅꯕ ꯂꯥꯛꯄ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯑꯍꯥꯡꯕ ꯆꯐꯨꯗꯒꯤ ꯍꯩꯗꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯛꯇꯕꯅꯤ, ꯅꯁꯥꯒꯤ ꯍꯥꯟꯅ ꯈꯜꯂꯨ꯫ ꯑꯇꯣꯞꯄꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯨꯏꯅ ꯁꯤꯠꯇꯨꯅ ꯂꯩꯇꯕꯅꯤ, ꯅꯨꯃꯤꯠ ꯑꯃꯨꯛ ꯍꯦꯛꯇ ꯊꯣꯔꯛꯄꯅꯤ꯫ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯃꯝꯅꯤ, ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯣꯐꯦꯁꯔ ꯉꯥꯛꯇꯅꯤ꯫ ꯐꯠꯇꯕ ꯗꯁꯥ ꯇꯥꯕ ꯃꯇꯝꯗ ꯃꯨꯟꯅ ꯈꯜꯂꯨ, ꯑꯐꯕ ꯃꯥꯏꯀꯩꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯤ ꯀꯂꯥꯗꯤ ꯅꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯑꯗꯨꯗ ꯄꯦꯟꯊꯣꯛꯄ ꯉꯝꯕꯗꯨꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄꯥꯔꯥꯗꯤ ꯃꯍꯧꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯇꯝ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯁꯣꯏꯕꯗꯒꯤ ꯇꯝꯕꯅꯤ꯫ ꯁꯣ ꯆꯥꯅꯗꯕ ꯋꯥꯏꯈꯨ ꯍꯥꯡꯕ ꯈꯛ ꯌꯥꯗꯦ, ꯃꯥꯏ ꯆꯥꯅꯗꯕ ꯃꯤ ꯇꯤꯟꯅꯕ ꯈꯛ ꯌꯥꯗꯦ, ꯐꯠꯇꯕ ꯃꯤꯒ ꯇꯤꯟꯅꯕꯗꯤ ꯂꯨꯞꯀꯗꯧꯔꯕ ꯍꯤꯗ ꯇꯣꯡꯕꯒꯨꯝꯕꯅꯤ꯫ ꯃꯤꯁꯤꯡꯅ ꯄꯩꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ, ꯃꯤꯕꯨꯗꯤ ꯏꯀꯥꯏ ꯈꯨꯝꯅꯗꯦ꯫ ꯃꯤꯁꯤꯡꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯄꯥꯝꯗꯦ, ꯐꯖꯕ ꯁꯛꯇꯤ ꯄꯥꯝꯃꯤ꯫ ꯃꯥꯏꯊꯤꯕ ꯀꯧꯕ ꯂꯩꯅꯥ ꯑꯗꯨ ꯂꯥꯌꯦꯡꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯇꯤ ꯊꯥꯖꯕ ꯑꯃꯗꯤ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯏꯃꯤꯒꯨꯝꯕꯅꯤ, ꯃꯤꯡꯁꯦꯜꯅ ꯑꯃꯨꯛꯇ ꯃꯤꯅꯝꯗꯦ, ꯏꯃꯤꯅ ꯑꯃꯨꯛꯇ ꯊꯥꯗꯣꯛꯇꯦ꯫ ꯑꯄꯤꯛꯄ ꯑꯁꯣꯏꯕ ꯑꯃꯅ ꯍꯣꯠꯅꯔꯨꯕ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯟꯕ ꯉꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯐꯥꯊꯧ, ꯅꯤꯌꯝ ꯏꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯔꯥꯡꯒꯤꯗ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯍꯌꯦꯡ ꯐꯪꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯁꯥ ꯇꯧꯔꯕꯗꯤ ꯃꯗꯨ ꯀꯔꯕꯥꯔꯅꯤ, ꯃꯤꯅꯨꯡꯁꯤ ꯅꯠꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯝꯕ ꯑꯍꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛ ꯎꯍꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯝꯕ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯂꯣꯏꯈꯤꯒꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ꯫ ꯆꯩꯅꯥ ꯈꯨꯗꯤꯡꯅ ꯄꯔꯥ ꯑꯃꯃꯝ ꯇꯝꯕꯤ, ꯄꯔꯥ ꯈꯨꯗꯤꯡꯅ ꯃꯤ ꯑꯃꯕꯨ ꯍꯣꯡꯍꯜꯂꯤ꯫ ꯁꯥꯎꯔꯨꯅꯨ, ꯅꯪꯅ ꯆꯨꯝꯂꯒꯗꯤ ꯁꯥꯎꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯒ ꯅꯪꯅ ꯂꯥꯜꯂꯒꯗꯤ ꯁꯥꯎꯔꯨꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯍꯟꯗꯧ ꯁꯔꯨꯛ ꯅꯍꯥꯛꯀꯤ ꯑꯔꯩꯕꯗꯣ ꯄꯥꯝꯅꯕ ꯍꯣꯠꯅꯧ꯫ ꯆꯟꯗꯟ ꯄꯥꯝꯕꯤꯅ ꯃꯉꯣꯟꯗ ꯌꯥꯟꯁꯤꯜꯂꯛꯄ ꯁꯤꯡꯖꯪꯒꯤ ꯃꯌꯥꯗ ꯅꯨꯡꯁꯤꯕ ꯃꯅꯝ ꯆꯦꯜꯍꯟꯕꯒꯨꯝ ꯅꯨꯡꯁꯤꯕꯅ ꯌꯦꯛꯅꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫ ꯊꯦꯕꯒꯤ ꯃꯆꯤ ꯄꯥꯟꯗꯦ, ꯑꯇꯤꯌꯥꯗ ꯊꯝꯕꯥꯜ ꯁꯥꯠꯇꯦ, ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯊꯤꯔꯨꯅꯨ, ꯈꯜꯂꯨ꯫ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯇꯟꯕꯁꯤꯡꯒꯤ ꯅꯠꯇꯦ꯫ ꯑꯇꯣꯞꯄꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯄꯗꯤ ꯂꯥꯏꯕꯅꯤ, ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯗꯣꯛꯄꯗꯤ ꯂꯨꯕꯅꯤ꯫ ꯅꯥꯄꯜ ꯇꯧꯔꯤꯕ ꯄꯨꯟꯁꯤꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ, ꯑꯣꯏꯖꯕ ꯊꯤꯔꯤꯕ ꯊꯃꯣꯏꯗꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯐꯪꯂꯣꯏ꯫ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯂꯗꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯍꯧꯔꯕꯅꯤ꯫ ꯂꯩꯇꯣꯟ ꯁꯔꯨ ꯄꯥꯟꯗꯦ, ꯑꯗꯨꯕꯨ ꯃꯁꯤ ꯊꯃꯣꯏ ꯑꯃ ꯀꯥꯏꯍꯟꯕ ꯉꯝꯅ ꯀꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯆꯦꯛꯁꯤꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯨꯡꯂꯣꯝꯗ ꯈꯣꯡꯐꯝ ꯑꯃ ꯍꯟꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯥꯛꯏ꯫ ꯁꯥꯎꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯁꯥꯎꯕꯅ ꯑꯇꯣꯞꯄꯕꯨ ꯁꯣꯛꯍꯟꯒꯅꯨ, ꯁꯥꯎꯕꯅ ꯅꯁꯥꯕꯨ ꯁꯣꯛꯍꯟꯒꯅꯨ, ꯁꯥꯎꯕꯅ ꯂꯟ-ꯊꯨꯝ ꯁꯣꯛꯍꯟꯒꯅꯨ꯫ ꯃꯥꯂꯦꯝꯁꯤꯗ ꯑꯁꯦꯡꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯒꯤꯗꯃꯛꯇ ꯂꯥꯞꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯃꯩꯗ ꯅꯊꯟꯇ ꯇꯥꯍꯧꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯅꯍꯥꯛꯅ ꯑꯣꯏꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯍꯥꯛ ꯅꯁꯥꯅꯤ꯫ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏ ꯄꯤꯔꯛꯄꯗ ꯀꯤꯔꯨꯅꯨ, ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯦꯂꯪꯒꯥ ꯃꯍꯧꯁꯥꯅ ꯑꯌꯦꯠ ꯑꯄꯟꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯥꯌꯣꯛꯇ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯁꯥꯒꯤ ꯄꯥꯟꯗꯝ ꯂꯩꯕ ꯃꯤꯁꯤꯡꯇꯅ ꯃꯥꯏ ꯄꯥꯛꯏ, ꯃꯔꯝꯗꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯈꯪꯏ꯫ ꯅꯉꯣꯟꯗ ꯃꯤꯋꯥ ꯉꯥꯡꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯅꯍꯥꯛꯀꯤ ꯃꯔꯝꯗꯁꯨ ꯑꯇꯩꯗ ꯁꯣꯏꯗꯅ ꯉꯥꯡꯂꯝꯒꯅꯤ꯫ ꯃꯐꯝ ꯆꯥꯃꯗ ꯐꯨꯠ ꯑꯃ ꯂꯨꯅ ꯇꯧꯕꯗ ꯏꯁꯤꯡ ꯐꯪꯂꯣꯏ, ꯃꯐꯝ ꯑꯃꯈꯛꯇ ꯐꯨꯠ 100 ꯂꯨꯅ ꯇꯧꯔꯕꯗꯤ ꯏꯁꯤꯡ ꯊꯣꯔꯛꯀꯅꯤ꯫ ꯑꯁꯣꯏꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯣ ꯑꯅꯧꯕ ꯑꯃꯠꯇ ꯇꯧꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯍꯧꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯗꯨꯗ ꯌꯥꯁꯤꯜꯂꯨ, ꯍꯧꯈ꯭ꯔꯕꯗꯨꯅ ꯍꯧꯍꯟꯈ꯭ꯔꯣ, ꯑꯗꯨꯒ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯃꯨ꯫ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯑꯄꯪꯕꯁꯤꯡꯗ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯋꯥꯍꯩꯅꯗꯤ ꯃꯤꯅꯝꯕ ꯉꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯧꯊꯣꯛꯂꯛꯄ ꯊꯕꯛꯅꯗꯤ ꯑꯆꯨꯝꯕꯗꯣ ꯍꯦꯛꯇ ꯎꯠꯊꯣꯛꯂꯛꯏ꯫ ꯑꯐꯕꯅ ꯐꯩ, ꯐꯠꯇꯕꯅ ꯐꯠꯇꯦ, ꯂꯥꯜꯂꯒ ꯂꯥꯜꯂꯦ, ꯁꯣꯏꯈ꯭ꯔꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯉꯝꯂꯛꯄꯁꯤ ꯆꯤꯔꯣꯜ ꯌꯥꯎꯗꯕ ꯊꯧꯅꯥ ꯂꯩꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯇꯣꯞꯄꯗꯨ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯣꯏꯅ ꯍꯣꯡꯗꯣꯛꯎ꯫ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯈꯨꯔꯖꯤ ꯅꯍꯥꯛꯅ ꯄꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯈꯨꯔꯖꯤ ꯄꯥꯏꯈꯤꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕꯒꯤꯗꯃꯛ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯃꯥꯏꯊꯤꯗ꯭ꯔꯤꯕꯅꯤ꯫
Marup lising ama sembadi angak panati ngakadabadi miwai lising na mayok ta leplapa matamda nanak ta lepa marup semba ngambaduni. Nungai bahai basidi nahaki akoi bagi pibam na pangbang ngangbadaba nati nahaki nungi pibam na lepani. Khang da haitabada takpadi lude akhang ahei sabada takpadi lubani. Nahak na faja fajaraba chaura chauraba wa mayam ama ngangba yai adubu nahak kanano haibadudi nahaki thabak khaktana utkani. Loksing laiba hengkal lingkai napal hantarakani loksing hantaringai napal hengkalakani. Lau kongba khaktana achumba natte tuminna laiba khaktana akiba natte. Nungai bahai basi atopaga nungai minnadriba makhaidi mapung sufa pharo. Su nomba kalli makai katan suba mihauba amadi oktaba sajat hariba posak ahum asidagi lapthokpa ngami. Paisana pumnamakti natte adubu pumnamakta paisadi mathau tai. Punsi asi changyeng sang amani aduki matik changyeng tawriba makai madugi phal phangani. Thabak ama haururaga tokthokanu maramdi achouba thabak tawbada matam changbani. Nahaki punsida karisu leitrabasu nahaki asengba marup ama leirabadi nahak inak khulibani. Thabak sinba migidi pirang sinthanaba matam leite.